Imphal College ki waliba oza sing athuba matamda tharaktrabadi makhal makha kya ki khongjang sangsilagani haina college asigi mairoi sing na hairi Imphal tidim lambida leiba college asida pangthokiba paugi mifam amada pukhrambam Ranjit Kauba mairoi amana mairoi sing na Education Minister Education Commissioner, Director, Higher and Technical Education amasung Joint Secretary Education singda waliba oza si menkhat pinaba kayarak haijakrai Mahiroi singi waka da sibu ngasi fawba tasin usinadana leithokpagi thawong asi yaningde haina fongdokhi College asigi oina Education Department ki oza anigi fam hangduna leiriba asi menkhatnaba haiduna Director of Education nasu awatpo oza thanaba order thokpa leikrai adubu oza ani asina college asida join tawdringaida order adu amu cancel tawkiba si kari maramgino Adhuba matamda awatpa oza tharakadabani tharakdaba thoklabadi mahiroi singi oiba akanba khongjang lakani haina mahiroi asina fongdorakhi अखोइदा लाइक तमु छात्रसिंग इरांग यागुनुना हाइबिगो अदो चुमी अदो हाइबिबदो अखोइ लाइक तम जगे अखोइ अवाटपा ओजा थाबिरौ हाइजबनी अदुदा ngasi फावबदा चही मुक असि ngasi फावबदा इम्फाल कॉलेज की वालिबा ओजा असि थाबिरक्तबगी मरमसु ngasi ge mai लेनबसिंगना खंगनबिरौ अखोइदा करी अवाटपा लेबगिनो करी नुंगाइतबल लेबगिनो ngasi फावबदा इम्फाल कॉलेज की ओजा थाबिरक्तबसि माइरोइ अमोइना इम्फाल कॉलेज की माइरोइसिंगना यामना नुंगाइजदे अथुबा मतमदा इम्फाल कॉलेज की वालिबा ओजासिंग असि थाबिरक्तबा तारगदि इम्फाल कॉलेज की माइरोइसिंगना अकनबा खोंजंग चक्सिलकनबा सेम साबा लेजरे करीगुंबा मणिपुर हाइबा मणिपुर इरमदमसी खोंजंग चंगसिनद्रगदि थबा अमा पांगथोक्तबगी स्टाइल अमा लेरिबसी मरी लेनबा सिंगना मदुगी वाखंदु थादोपियो